Ngasigi tongan phongkiba pausisingdagi lokhotjaba pausingi update pijari ahanbada moroiba pau. Myanmar da pangthokiba election manungda military junta na air strike chamiri gi mathakta tawki civilian chamhumudra gi mathakta hatkre. Manipur da kuki phurup haiba amata leite anti Manipur oiriba sing punna masak khangminarasi haina Michael lamjathangna phungdorakli. Aikhoi makhatana India ka pullaga laikigadra lairaroidra haibasi wahang oirakle haina khuraijam athobuna phungdorakli. Puari oina IDP sing yauna mioi lising kayana saruk yaduna kokomi gi Manipur kanba khongchat chatkre kuki militant singa tawnari basu handokadabani haina yawbo warep Nepal lawkre paite mar thado nomai chingdonda lam namsinduna thambadagi wafam amata phongdokpa ngamdabani haina khuraijam athobuna makhatana phongdorakli Arambai Tengogi PRO Robin Mangang Khwairakpamna Thagatpa Phongdorakli Bengaluru gi Bharagi ka amada Assamese machamari siraga leiramba thengnakre Election mai paklabadi illegal immigrant pumnamak tanthokani haina Amit Shah na phongdokre Manipur da athubada anoba lengak ama sembagi mami samna leiri Assembly dissolve tawraklagadi haiduna Manipur gi budget March 10 amasung 12 da puthoknaba parliament ki agenda da haplaga thamkre Miyamna matik jaba dandi pigadabani haina dabi tawriba chinu haukip mirol tadana hojiksu laikanaduna lairi hairi Nagagi luchingba sing phurakibagi mayokta CNPO na condemn tawrakli Indian citizen ni haibada ikaiba phawre haina Romi maiteina phongdokre Kuki militant singi matakta action lokhatnaba taksinkhre Mayai lambibu national highway gi thakta semgalakbada kana amatana ayat apan piba yaroi haina KCP PWG na phongdorakli Adomna Hojik Yangberiba channel asi Kanglei Pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adomgi device da notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana Hojik pausing amuk sandokna pijari Myanmar da hojik sasan tawriba military junta na handak tangkak ahum thokna lebak aduda pangthokiba general election manungda air strike chamri gi mathakta chathaduna civilian punna cham humbudra gi mathakta hatkhi haina UN right office ki maikeidagi phongdokre official asigi maikeidagi makhatana phongdokibada Myanmar da pangthokiba mikhal adu fundamental right Khongauna bada natana military junta gi maikeidagi civilian singda kayarak hanna bombing chathaduna misam praja kaya hatkhi Geneva right office ki Myanmar gi team lead tawriba James Rohodebarna phongdokibagi matung inna hogiba sahi lisingani kunmathoi gi February dagi Myanmar lebak aduda military coup tawduna lengak sasan pairakkiba sahi khara asigi manungda mamang sahi haibadi lisingani kunmanga asida civilian singe matakta khwaidagi masing yamna air strike chathaki election numit fawba civilian singe matakta air strike tawki hojik fawbada phangba report ki matung ina air strike aduda miyoi cham humbudra gi matakta sikre haibagi report leiri adubu hariba figure asidagi hengalakpa yana lei hojik January 22 da Kachin state ki Bhamo township da air strike chathaduna civilian yankai gi matakta hatkhi election protection law gi makada nupi nupa punna miyoi chamri gi matakta phajinki marak asida ASEAN gi maikeidagi Myanmar da handak pangthokiba mikhal aduda military na back tawba party na mapung phana majority phangle haina lauthokrabasu hariba mikhal adu sakhangba tawroi haina lauthokre Association of Southeast Asia Nation gi maikeidagi makhatana phongdokibada mikhal adu military junta na Nampu Sasanda Chathakiba Oibana Sakhangba Tawroi Myanmar da general election pangthok jarabasu hojik leriba lebak adugi military political system gi matung inna atopa parliamentary seat gi saruk mari thokpagi amadi military singi oina reserve seat oina leribani election pangthokiba adusu free and fair oikhide mikhal adu mamingtagi oina lebak aduda military sasan makhatana chathaba yanaba pangthokibani haina report tawri Manipur da kuki haiba phurup laite anti Manipur oiriba sing kana kanano haiba punna khangdok minasi haina thado NP Manipur gi general secretary Michael Lamjathang haukipna phongdorakli wafam asi koko mina sinduna pangthokiba Manipur kanba khongchatta charuk yaraduna phongdokibani mahangna makhatana hai Manipur asi the jewel of India haina India gi anba prime minister na thonbirambani adubu jewel of India asi ngasi di kangkhong chaire handak lamdam asi da thokliba thodo asi India gi proxy war na maram
ꯑꯣꯏꯔꯒ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯤ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯂꯥꯂꯧꯂꯨꯞ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯛꯇꯨꯅ ꯉꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯆꯥꯎꯅ ꯏꯔꯥꯡ ꯊꯣꯛꯍꯜꯂꯤ ꯃꯅꯤꯄꯨꯔ ꯀꯟꯁꯤ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯀꯟꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯀ ꯐꯣꯡꯗꯣꯛꯄꯗ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯂꯝꯗꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤ NRC ꯇꯧꯗꯨꯅ ꯈꯟꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗ ꯍꯜꯍꯟꯈꯤꯕ ꯆꯪꯉꯤ ꯃꯤꯇꯣꯞꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗ ꯍꯜꯍꯟꯈ꯭ꯔꯕ ꯇꯨꯡꯗ ꯂꯩꯃꯤꯟꯅꯔꯤꯕ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯕ ꯃꯇꯝꯗꯗ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯒꯅꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯂꯝꯗꯝ ꯑꯁꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛꯅ ꯀꯟꯕ ꯆꯪꯉꯤ ꯕꯔꯃꯥ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯆꯤꯡꯕꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯇꯣꯞ ꯀꯌꯥ ꯑꯁꯤ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ NRC ꯇꯧꯗꯨꯅ ꯈꯟꯗꯣꯛꯇꯨꯅ ꯍꯜꯍꯟꯈꯤꯕ ꯃꯇꯝꯗ ꯏꯪ ꯇꯞꯄ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯑꯃꯨꯛꯀ ꯍꯥꯏ ꯅꯥꯔꯀꯣꯇꯤꯛꯁꯇꯒꯤ ꯐꯪꯂꯛꯄ ꯁꯦꯜꯅ ꯄꯋꯥꯔ ꯄꯥꯏꯔꯛꯂꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯁꯤꯟꯅꯗꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯂꯤꯕꯁꯤꯡ ꯑꯁꯤꯗ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤ ꯉꯁꯤꯗꯤ ꯀꯅꯥꯅ ꯌꯦꯜꯂꯧꯃꯤꯅꯣ ꯀꯅꯥꯅ ꯌꯦꯜꯂꯧꯃꯤ ꯅꯠꯇꯕꯅꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯍꯧꯅꯔꯛꯂꯦ ꯆꯤꯡꯗ ꯂꯩꯔꯤꯕ ꯌꯦꯜꯂꯧꯃꯤ ꯊꯥꯗꯧ ꯐꯨꯔꯨꯞ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯈꯣꯏꯒꯤ ꯅꯣꯡꯃꯩ ꯆꯤꯡꯗꯣꯟꯗ ꯅꯝꯊꯗꯨꯅ ꯍꯧꯖꯤꯛꯁꯨ ꯊꯝꯂꯤ ꯀꯣꯀꯣꯃꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯌꯦꯜꯂꯧꯃꯤ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯊꯥꯗꯧꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤꯕꯨ ꯈꯪꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯁꯤꯃꯛ ꯑꯄꯦꯟꯕ ꯄꯣꯛꯏ ꯃꯅꯤꯄꯨꯔ ꯀꯟꯕꯗ ꯊꯥꯗꯧ ꯐꯨꯔꯨꯞꯀꯤꯁꯨ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯩ ꯑꯦꯟꯇꯤ ꯃꯅꯤꯄꯨꯔ ꯑꯣꯏꯔꯤꯕꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯁꯦꯡꯕ ꯀꯨꯀꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯊꯤꯗꯣꯛꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯇꯁꯦꯡꯕꯗꯤ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤꯁꯨ ꯈꯪꯃꯤꯟꯅꯁꯤ ꯊꯥꯗꯧ ꯄꯥꯏꯇꯦ ꯃꯥꯔꯅꯆꯤꯡꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯌꯦꯜꯂꯧꯃꯤ ꯐꯨꯔꯨꯞꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯀꯨꯀꯤ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ तसेंगनदी कुकी हाइबा मीसे मणिपुर लेतबने सिगी कुकी हाइबा सिंगसे अखोई सिसु सिजिनरोय दोबने मणिपुर मिटोप ओइरागा मणिपुर वायलेंस सिजिनदुना मणिपुर मोगी अपाम्बा फंगननबगी मणिपुर की थोगाइननबगी फंगननबगी दमक्ता लाइबा कांगबु सेपरेटिस्ट एलिमेंट मयाम सिंगसे कुकी ने अते महेरोंदगी लेमिनरक्पा थादौ ने वाईफाई ने मार ने पाइते मयाम सिंगसे अखोगी असेंग बमीनी कुकी हाइबसे मपानदगी चंगपा थोनिंगबा थोनबा मयाम कांगबु ओइबनिना मणिपुर से शांति लॉन्ग लास्टिंग परमानेंट चीन कुकी नार्को टेरोरिस्टसिंगबु इंडिया लेंगांगना योक्तुना मपांगल हापतुना थंबदगी ngasi मणिपुरदा तंगदु लेतादब फिबम अमन लाखिबनी हाइबसी नोमगी मयेक सेंगलकले मियामगी खोलाव इंडिया लेंगांगना ताबीद्रबदी अखोय मखाताना इंडियादा पुल्लगा लाइखिगद्रा नत्रगा लैररोइद्रा हाइबसी वाहंग अमक ओइरकले हाइना कोकोमीगी हानगी कन्वेनर खुराइजम अथौबना फोंदोखरे मणिपुर कन्ब खोंगसतका मरी लैनना थांगमैबन थाव ग्राउंड पांगथोखिबा मियामगी ओइबा मिफमदा खुराइजम अथौबना मथकी वाफम असि फोंदोकलदुना मखाताना हाइ असिगुम्बा वाफम असि मयेक सेंगलकपना ngasi तिल्लिबा मियामना चपचाबो वारेप अमा लौदुना इंडिया लेंगाकता चेरोल थादुना तक्सिनबा मथौ ताइ मदु थारबा फावबदा इंडिया लेंगाकना पॉजिटिव ओइबा खोंथांग लौखलक्तबा तारबदी इंडिया दगी अखोय पुल्लगा लेखिगद्रा नत्रगा इंडिया दगी तोखाइना लेरद्रा हाइबसी अचौबो वाहंग अमा ओइरकली सिंगदा थारिबा पोपी मयाम असि करिगिदमक असम राइफल्सना खंगलोइदौरिबनो मसी इंडिया लेंगाकना नाकोइनना थादोकलगा पोपी थालबरा हाइबा चिंगनबा फावरी ngasi di mayek sengna khangle madudi Burma dagi narolda pusilakpa कुकी टेरोरिस्ट खुलाई पाइबसिंग असि इंडियाना योक्तुना थमली हाइबसी ngasi di chingda खुंदारिबा फाइटे मार थादौ फुरुपसिंगसु मणिपुर असि काइबा पामदे हाइबसी खंगलकपा लैखरे मखोइबु नार्को टेरोरिस्ट सिंगना नोंमै चिंदोलदा थंबदगी मरोल थोकपा ngamdabani हाइरकपा कया लैरी कुकी टेरोरिस्ट सिंग असिना मरम ओइदुना मणिपुरदा हौजिक लांजेनादुना लैरिबसिंग असि इंडिया की सिटीजन नतरबरा हाइबसी वहंग हंगनिंगाइ ओइरकली मियामगी हक ngasisu मपुंग फाना फंगनबा ngamdri मरम असिना इंडिया लेंगाक हनबिख्रो मियाम पुन्ना लेंगाक जरगे हाइबा मथौ ताइ लमदम असिदा एनी कुकी ट्राइब हाइना इंडिया गवर्नमेंटना अयाबा पीदुना शेड्यूल ट्राइब लिस्टदा हापचिलकपसिना मरम ओइदुना असेंगबा शेड्यूल ट्राइब की फुरुपसिंगदा चाउना अयत अपन पीरी हाइनासु फोंदोखि कोकोमीना चिंदुना पांगथोकपा मणिपुर कन्बा खोंगचत्ता लमदम असिगी फुरुप चालिसिंग कयाना सरुक यादुना माइ पाकना पांगथोकरे तोंगान तोंगानबा वारेप नेपालसु मियामगी मिफमना अमत ओइना लौमिनखरे रैली असिदा सरुक यानबगिदमक तोंगान तोंगानबा फुरुपकी मियोइसिंग यावना तोंगान तोंगानबा माइकई कयादगी यामलबा मियामना कैथेल
ꯊꯧꯅꯥꯎꯖꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯇꯤꯗꯤꯝ ꯒ꯭ꯔꯥꯎꯟ ꯇꯝꯅ ꯂꯥꯛꯅꯈꯤ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯍꯤꯔꯝꯗ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯌꯥꯎꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜ ꯑꯃꯗꯤ ꯏꯔꯥꯡ ꯑꯁꯤꯗ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯤꯌꯥꯝ ꯁꯔꯨꯛ ꯌꯥꯈꯤ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗꯒꯤ ꯇꯤꯗꯤꯝ ꯒ꯭ꯔꯥꯎꯟꯗꯒꯤ ꯀꯣꯀꯣꯃꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯂꯨꯆꯤꯡꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯕ ꯈꯣꯡꯆꯠ ꯍꯥꯏꯅ ꯊꯥꯕ ꯕꯦꯅꯔ ꯑꯃꯒꯤ ꯃꯈꯥꯗ ꯔꯦꯂꯤ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯍꯧꯈꯤ ꯃꯗꯨꯗ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯔꯤꯁꯦꯇꯜ IDP ꯁꯤꯡ ꯇꯧꯒꯗꯕꯅꯤ ꯁ꯭ꯇꯣꯞ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦ ꯀꯥꯔꯗ ꯀꯌꯥ ꯄꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯋꯥꯔꯦꯞ ꯅꯤꯄꯥꯜꯁꯨ ꯃꯤꯐꯝ ꯑꯗꯨꯅ ꯂꯧꯈꯤ ꯂꯧꯈ꯭ꯔꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯁꯨ ꯈꯨꯗꯛꯇ ꯂꯧꯊꯣꯛꯀꯗꯕꯅꯤ ꯁꯨꯒꯤ ꯃꯤꯡꯗ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯇꯧꯅꯤꯡꯕꯇ ꯇꯧꯍꯜꯂꯤꯕꯁꯤ ꯈꯨꯗꯛꯇ ꯂꯦꯞꯍꯟꯒꯗꯕꯅꯤ ꯑꯃꯁꯨꯡ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯑꯅꯤꯁꯨꯕꯗ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯑꯔꯥꯟꯕ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯑꯃꯗ ꯄꯨꯊꯣꯛꯇꯨꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅꯤ ꯍꯥꯏꯕ ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯑꯃꯁꯨꯡ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯒꯤ ꯃꯤꯡꯗ ꯃꯤꯌꯥꯝꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯤꯡ ꯃꯠꯄ ꯑꯃꯗꯤ ꯇꯦꯝꯁꯤꯡꯅꯕ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯑꯍꯨꯝꯁꯨꯕ ꯋꯥꯔꯦꯞꯇ IDPꯁꯤꯡꯒꯤ ꯑꯀꯛꯅꯕ ꯄꯣꯂꯤꯁꯤꯁꯤꯡ ꯁꯦꯝꯗꯨꯅ ꯑꯃꯗꯤ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯒꯗꯕꯅꯤ ꯂꯣꯏꯅꯅ IDPꯁꯤꯡꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕꯅꯤ ꯃꯔꯤꯁꯨꯕ ꯋꯥꯔꯦꯞꯇ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯇꯦꯔꯔ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯂꯦꯞꯍꯟꯒꯗꯕꯅꯤ ꯃꯈꯣꯏꯒꯤ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯅꯦꯠꯋꯥꯔꯛꯁꯤꯡ ꯊꯨꯒꯥꯏꯕꯒ ꯂꯣꯏꯅꯅ ꯏꯜꯂꯤꯒꯦꯜ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯂꯧꯊꯣꯛꯀꯗꯕꯅꯤ ꯃꯉꯥꯁꯨꯕꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯃꯤꯌꯥꯝꯒꯤ ꯍꯛ ꯑꯃꯁꯨꯡ ꯂꯩꯉꯥꯛ ꯐꯪꯍꯜꯂꯨ ꯂꯣꯏꯅꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯑꯦꯟ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯂꯩꯕ ꯒꯕꯔꯅꯥꯟꯁ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯍꯟꯒꯗꯕꯅꯤ ꯇꯔꯨꯛꯁꯨꯕꯗ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯃꯁꯨꯡ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯇꯨꯅ ꯊꯝꯒꯗꯕꯅꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯥꯏꯠ ꯑꯃꯁꯨꯡ ꯃꯦꯟꯗꯦꯠ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ ꯇꯔꯦꯠꯁꯨꯕꯗ ꯃꯅꯤꯄꯨꯔꯗ NRC ꯅꯠꯇ꯭ꯔꯒ ꯃꯁꯤꯒ ꯃꯥꯟꯅꯕ ꯃꯦꯀꯥꯅꯤꯖꯝ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯏꯈꯠꯇꯨꯅ ꯂꯤꯁꯥꯡꯁꯤꯟꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯌꯥꯕ ꯄꯤꯗꯨꯅ ꯆꯠꯅꯍꯟꯈꯤꯕ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯀꯗꯕꯅꯤ ꯑꯔꯣꯏꯕ ꯅꯤꯄꯥꯜꯁꯨꯕ ꯋꯥꯔꯦꯞꯇ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯃꯅꯤꯡꯇꯝꯅ ꯆꯠꯄ ꯌꯥꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯈꯨꯗꯛꯇꯒꯤ ꯆꯠꯄ ꯌꯥꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯂꯧꯈꯤ ꯃꯅꯤꯄꯨꯔ ꯀꯟꯕ ꯈꯣꯡꯆꯠ ꯆꯠꯈꯤꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ PRO ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯁꯨꯝꯅ ꯑꯞꯗꯦꯠ ꯇꯧꯔꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯉꯁꯤꯒꯤ ꯔꯦꯂꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯃꯥꯏꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯞꯗꯦꯠ ꯄꯤꯔꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕꯇ ꯅꯠꯇꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯚꯔꯥꯒꯤ ꯀꯥ ꯑꯃꯗ ꯅꯍꯥ 4 ꯄꯨꯟꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯕꯦꯡꯒꯂꯨꯔꯨ ꯔꯨꯔꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯨꯠꯁꯥꯟꯗ꯭ꯔ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯚꯔꯥꯒꯤ ꯀꯥ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯍꯥ 4 ꯑꯗꯨ ꯑꯁꯥꯝꯗꯒꯤ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯃꯔꯤꯃꯛ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯀꯣꯀꯥ ꯀꯣꯂꯥ ꯋꯥꯌꯔ ꯍꯥꯎꯁꯇ ꯊꯕꯛ ꯇꯧꯔꯨꯔꯒ ꯚꯔꯥꯒꯤ ꯀꯥ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ ꯍꯥꯏꯔꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯖꯌꯦꯟꯇ ꯁꯤꯟꯇꯦ ꯈꯥꯒꯦꯁꯣꯔ ꯅꯔꯦꯟꯗ꯭ꯔ ꯇꯥꯏꯠ ꯗꯣꯛꯇꯔ ꯇꯥꯏꯠ ꯑꯃꯗꯤ ꯙꯅꯟꯖꯣꯏ ꯇꯥꯏꯠ ꯀꯧꯏ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯕꯦꯡꯒꯂꯨꯔꯨ ꯔꯨꯔꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯆꯟꯗ꯭ꯔꯀꯥꯟꯇꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯧꯗꯣꯛ ꯊꯣꯛꯐꯝꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯃꯗꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯗ ꯑꯁꯥꯝꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯂꯨꯆꯤꯡꯕ BJPꯒꯤ ꯀꯥꯡꯕꯨꯁꯨ ꯚꯣꯠ ꯃꯥꯌꯣꯛꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ BJPꯅ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯪꯂꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯏꯟꯗꯤꯌꯥꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯈꯤ ꯈꯅꯤꯀꯔ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯄ ꯆꯥꯎꯔꯕ ꯔꯦꯂꯤ ꯑꯃꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯑꯃꯤꯠ ꯁꯥꯍꯅ ꯀꯣꯡꯒ꯭ꯔꯦꯁꯄꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯔꯥꯜ ꯁꯤꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯀꯣꯡꯒ꯭ꯔꯦꯁꯅ ꯏꯂꯦꯛꯁꯟꯗ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯏꯜꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤ ꯚꯣꯠ ꯕꯦꯡꯛ ꯄꯣꯂꯤꯇꯤꯛꯁꯀꯤꯗꯃꯛ ꯀꯣꯡꯒ꯭ꯔꯦꯁꯅ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯕꯨ ꯁꯧꯒꯠꯇꯨꯅ ꯑꯁꯥꯝꯗ ꯁꯥꯁꯟ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯑꯁꯥꯝꯒꯤ ꯑꯅꯤꯁꯨꯕ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯑꯩꯅ ꯊꯥꯖꯕ ꯄꯤꯔꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯂꯨꯆꯤꯡꯗꯨꯅ BJPꯅ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯂꯩꯉꯥꯛ ꯑꯃꯨꯛꯀ ꯄꯥꯏꯔꯛꯂꯕꯗꯤ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯈꯨꯗꯤꯡꯃꯛ ꯑꯃꯃꯝꯇ ꯑꯣꯏꯅ ꯈꯟꯗꯣꯛꯇꯨꯅ ꯑꯁꯥꯝꯗꯒꯤ ꯃꯄꯥꯟꯗ ꯇꯥꯟꯊꯣꯛꯀꯅꯤ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯂꯧꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯂꯝ ꯍꯦꯛꯇꯔ 1.26 ꯂꯥꯈ
Fauba, Lengakna, Ningtina, Lokthokpa Ngamle, Hemanta Biswa Sarmana, Assamgi demography da illegal immigrants in the Pirakpa, Saitingi, Mayokta Lokalak Liba Akanba Kongtang Asibum Hangna, Sawatli, Haiki, Amitsana, Amukahai, Karigumba Ngasi, Assamgi Miamna, illegal immigrants in the Tauriba demographic change asi, Tinghodra Badi, State Asina, Lakadaba Numitsinda, Sauraba Awa Anakaya, Mayok Nagani, Maram Asina, BJP Kaktana, illegal immigrants in Butingbak Nangani, Ataikana Nasutingbang Namloy, Narendra Modi, Lengak Lakringa Mamanga, Assamgi border sing, illegal immigrants in Damak, Hangduna Lairami, Hangduna Su Lairami, Adubu, Sarbanan. Sonowar amasung Hemanta Biswa Sarvagi Lengak Matamdagidi, Masi Punamak, Pum Ting Tinkre, Lehelakidre Haina, Pungloki. Kumja lising ani kun mangagi February tara humdoidagi thamlakhiba Manipur gi president rule asi sahi phagadaba numit kharani ta ngaisilakpaga loinana central BJP lengaki anoba khongthang ama oina irang nangliba Manipur da constitutional period loidringai manung asida anoba popular government ama semnabagi tawrang tawriba asida government semba ngambagi mami taba udri matam sangna kuki amasung maitai gi marakta ethnic violence thokduna Manipur gi administration paralyzed oirakpadagi center na member humpu leiba Manipur Legislative Assembly asi hauzik suspended animation tawduna lisingani kunmangagi February tara humdoidagi president role thamduna center na Manipur gi lengak asi haktengnana chalaiduna lakli tambangamdana leiriba Manipur da anoba popular government ama sembagi thorang asi hanagi chief minister N Birena mamang sahi gi December 13 da kaukiba BJP MLA singi mifam aduda BJP North East coordinator na BJP MLA sing mifam adu saruk yaba yaroi Hairakpadagi, Aruba Tangkak Amada Lady, N. Biren Singna, Kaukiba BJP gi Mifam Aduda, Speaker T.A. Satyabrata Yauna, BJP gi MLA Kuntra Rom, Saruk Yaki, Aduga, Kuki Puruptagi Karakiba, MLA Sing, Tension Amuk Hanna, Wankana Kani, Kana Badagi, Mifam Aduda Saruk Yaki de Hari, Party gi Source Amagi Matung Inna, Hausi Pabagi Oinadi, Center BJP Lusing Basingdagi, Manipurda, Tamliba President Rule Asi Sahi Pagadava, Numit Karanida, Nashilak Lava Pauba, Anova Popular Government, Ama Sembagi Wapam, Kaudurakpa Laitri, Aduga, Manipurda President Rule Asi Makatana, Center na Sangdo Ning Batarabasu, Hauzik Satariba Parliament, Mipam Asigi, House Animakta, Resolution Sing, Pastoba, Tangai Fadaba Lady. Manipur da thamliba president rule asi lokthoklaga anuba lengak ama semba yabagi matam numit tarani romtamak ngaisilakpana maram oiraga popular government ama thamlakadra natraga assembly dissolve torokadra haibasi miyangi achoba wahang ama oiraga leiri parliament na ngarang phongkiba bulletin da Manipur gi oina kumja lisingani kuntaru kuntaret ki sahi gi budget parliament ta sungsoi soidana putoklagani haibasimakti pandraga karigumba assembly dissolve toroklagadi haiduna state asigi budget March 10 da Lok Sabha da aduga March 12 da Rajya Sabha da putoklaga pass tawbagi agenda hablakle cherol asigi matung ina March 10 da second batch of supplementary demands for grant for 25-26 amasung general discussion on budget for 2026-27 and discussion and voting on demands for grant Manipur for 2026-27 if any haina habli masiga loinana appropriation bill pass tonana basu matam Kaklaga Lady, Finance Minister na puthokadaba Manipur gi budget asi hauzik su tangai fadaba lairagadi haina pallabanina Manipur da popular government ama chemlakpa yabagi oithokpadi hauzik su lairi February 10 fawbagi manungda government ama chemlakadra haibagi thajanabadi lairi Manipur da popular government sembada kuki MLA ayamasu yaningle adumakpu khulai paiba kuki gi kangbu amanadi Manipur sarangnaba phibam asida asumak PR Thamaningduna lengak semandanaba yamna kanna honari mokhoina irang lairi haiba yananaba ngaihak leitana Manipur gi loijing loyada irang toina thokanabasu honari handa Guwahati da laklamba Union Home Minister Amit Shah na kuki jogi MLA khara unanaba tawrang tawrambadu kaina thangda khudongchadaba kharadagi unakidrabani Haukiba January 18 da Kakching Khunau Uchan Makhong Leikaidagi Mayanglambam Risikanta Churachandpur District ki manung chanba Tuibong headquarter dagi UKNA na faduna pukraba matung tamthina hatok pikraba thodok aduga mari lenana Sinu Haukip faraga matik chaba dandi pigedabani haina mihet asiga mari lenana sengkiba JAC gi maikaidagi akanbadabi tawringai cherak asida Sinu Haukip
ꯍꯧꯖꯤꯛ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯗꯨꯅ ꯑꯔꯨꯕ ꯐꯤꯚꯝꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯀꯠꯅꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯔꯤꯁꯤꯀꯥꯟꯇꯒꯤ ꯃꯤꯌꯥꯠ ꯑꯁꯤ ꯃꯍꯥꯛꯀ ꯈꯪꯅꯔꯤꯕꯤ ꯆꯅꯨ ꯍꯥꯎꯀꯤꯞꯀꯤ ꯑꯆꯧꯕ ꯈꯨꯠ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯃꯤꯌꯥꯠ ꯑꯁꯤꯒꯤ ꯃꯦꯟ ꯀꯜꯄ꯭ꯔꯤꯠ ꯑꯁꯤ ꯆꯤꯅꯨ ꯍꯥꯎꯀꯤꯞꯅꯤ ꯍꯥꯏꯅ JAC ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯗꯥꯕꯤ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯆꯤꯅꯨ ꯍꯥꯎꯀꯤꯞ ꯍꯧꯖꯤꯛ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯀꯠꯅꯔꯤ ꯃꯍꯥꯛꯄꯨ ꯂꯩꯀꯠꯅꯔꯤꯕ ꯗꯣꯛꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯗ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯅꯨ ꯍꯥꯎꯀꯤꯞ ꯃꯁꯥꯗ ꯑꯀꯤꯕ ꯊꯨꯀꯠꯄ ꯀꯌꯥꯅ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯗꯨꯅ ꯆꯥꯕ ꯊꯛꯄ ꯑꯃꯠꯇ ꯌꯥꯗ꯭ꯔꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯃꯅ ꯉꯥꯡꯂꯤꯕ ꯋꯥ ꯑꯗꯨ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯁꯝꯅꯗꯦ ꯔꯤꯁꯤꯀꯥꯟꯇꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯏꯝꯐꯥꯜꯗ ꯁꯤꯟꯅꯈꯤꯕꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯈꯨꯜꯗ ꯐꯨꯝꯕꯤꯌꯨ ꯍꯥꯏꯅꯁꯨ ꯄꯨꯂꯤꯁꯇ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯄꯁꯨ ꯂꯩꯈꯤ ꯔꯤꯁꯤꯀꯥꯟꯇ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯅꯤꯅ ꯃꯍꯥꯛꯄꯨ ꯇꯣꯉꯥꯟꯅ ꯏꯟꯊꯣꯛꯂꯒ ꯊꯝꯂꯤ ꯃꯩꯇꯩꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯤꯅꯨ ꯍꯥꯎꯀꯤꯞ ꯆꯦꯟꯅꯩ ꯍꯥꯏꯕꯗꯒꯤ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤꯗꯃꯛ ꯄꯤꯛꯑꯞ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯁꯤꯖ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯑꯃꯨꯛ ꯆꯤꯅꯨ ꯃꯩꯇꯩꯒ ꯂꯣꯏꯅꯗꯨꯅ ꯀꯨꯀꯤ ꯖꯣꯁꯤꯡꯕꯨ ꯅꯝꯊꯥꯛ ꯇꯧꯏ ꯍꯥꯏꯅ ꯑꯀꯟꯕ ꯄ꯭रेशꯔ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯆꯥꯟꯗꯦꯜ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ PS ꯀꯤꯡꯁꯟꯕꯨ ꯊꯥ ꯑꯁꯤꯒꯤ 17ꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯇꯝꯊꯤꯅ ꯐꯨꯔꯝꯕ ꯊꯧꯑꯣꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯆꯦꯟꯅꯕꯁꯤꯡ ꯈꯨꯗꯛꯇ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯆꯪꯖꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤ CNPOꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯏꯁꯥꯒꯤ ꯂꯝ ꯑꯃꯗꯤ ꯍꯛ ꯀꯟꯖꯕꯗ ꯑꯃꯠꯇ ꯑꯣꯏꯕ ꯁꯇ꯭ꯔꯒꯜꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃꯕꯨ ꯇꯝꯊꯤꯅ ꯐꯨꯔꯝꯕ ꯍꯥꯏꯕꯁꯤ ꯀꯝꯃꯨꯅꯤꯇꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯈꯨꯠ ꯊꯥꯔꯛꯄꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯃꯁꯥꯅ ꯈꯪꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯆꯪꯖꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯑꯩꯈꯣꯏ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯄꯨꯜꯂꯨꯔꯦ ꯁꯅꯥꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯪ ꯇꯞꯈ꯭ꯔꯕ ꯂꯝꯗꯝ ꯑꯃꯅꯤ ꯑꯗꯨꯕꯨ ꯀꯥꯡꯈꯣꯡ ꯆꯥꯏꯗꯨꯅ ꯑꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ ꯑꯋꯥꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯒ ꯂꯤꯒꯗꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯦ ꯏꯟꯗꯤꯌꯥꯟ ꯁꯤꯇꯤꯖꯟꯅꯤ ꯍꯥꯏꯕꯗ ꯏꯀꯥꯏꯕ ꯐꯥꯎꯔꯦ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯁꯤꯟꯗꯨꯅ ꯆꯠꯈꯤꯕ ꯃꯅꯤꯄꯨꯔ ꯀꯟꯕ ꯈꯣꯡꯆꯠꯀ ꯃꯔꯤ ꯂꯩꯅꯅ ꯃꯃꯤꯡ ꯂꯩꯔꯕ ꯐꯤꯂꯝ ꯃꯦꯀꯔ ꯔꯣꯃꯤ ꯃꯩꯇꯩꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏ ꯃꯥꯂꯦꯝꯒꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯈ꯭ꯔꯕ ꯂꯝꯗꯝ ꯑꯃꯅꯤ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯅ ꯁꯥꯟꯅ ꯈꯣꯠꯅꯕ ꯑꯃꯗꯤ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔꯗ ꯁ꯭ꯄꯣꯔꯠꯁꯇ ꯆꯦꯝꯄꯤꯌꯟ ꯑꯣꯏꯕꯇ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔ ꯌꯨꯅꯦꯁꯀꯣꯅ ꯐꯥꯎꯕ ꯃꯁꯛ ꯈꯪꯂꯤꯕꯅꯤ ꯂꯝꯗꯝ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯌꯥꯕꯅꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯄꯤꯛꯆꯔꯕꯁꯨ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯌꯥꯕ ꯂꯝꯗꯝ ꯑꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯊꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯕꯥꯎꯟꯗꯔꯤ ꯑꯣꯏꯔꯨꯔꯒ ꯃꯆꯣꯏ ꯇꯥꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯖꯥꯠ ꯕꯤꯖꯥꯠ ꯊꯤꯗꯅ ꯑꯄꯨꯟꯕ ꯁꯥꯒꯠꯅꯕ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯧꯍꯧꯅꯅ ꯑꯃꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤꯕ ꯑꯄꯨꯟꯕ ꯑꯗꯨꯒꯤ ꯈꯣꯜꯂꯥꯎ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥꯃꯛ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯀꯟꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯖꯦꯃꯦ ꯂꯤꯌꯥꯡꯃꯥꯏ ꯔꯣꯡꯃꯩ ꯑꯃꯗꯤ ꯏꯟꯄꯨꯏ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯣꯏꯕ ꯖꯣꯏꯟꯠ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ JTCꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯜꯂꯤꯕꯗꯤ KNFꯀꯤ ꯂꯨꯆꯤꯡꯕ ꯇꯥꯏꯒꯔ ꯀꯤꯞꯒꯦꯟ ꯅ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 12, 2023ꯇ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯏꯔꯦꯡ ꯈꯨꯜꯗ ꯂꯩꯕ ꯅꯥꯒꯥ ꯃꯤꯆꯝꯁꯤꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯀꯅꯤ ꯑꯃꯗꯤ ꯈꯨꯜ ꯃꯩ ꯊꯥꯒꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯛꯈꯤꯕ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 30 ꯔꯣꯝꯅ ꯏꯔꯦꯡ ꯅꯥꯒꯥ ꯈꯨꯜꯗ ꯃꯤꯌꯥꯝꯁꯤꯡꯕꯨ ꯀꯤꯍꯟꯕ ꯆꯪꯂꯛꯄꯒ ꯂꯣꯏꯅꯅ ꯐꯤꯚꯝ ꯌꯥꯝꯅ ꯂꯨꯅ ꯂꯩꯈꯤ KNF ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠꯀ ꯁꯨ ꯇꯧꯅꯔꯤꯕ ꯂꯨꯞ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯇꯥꯏꯒꯔ ꯀꯤꯞꯒꯦꯟ ꯑꯃꯗꯤ KNFꯀꯤ ꯀꯦꯗꯔꯁꯤꯡꯒꯤ ꯃꯊꯛꯇ ꯖꯅꯋꯥꯔꯤ 12, 2023ꯇ FIR ꯑꯃꯁꯨ ꯐꯥꯏꯜ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯃꯌꯥꯏ ꯂꯝꯕꯤꯕꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯊꯥꯛꯇ ꯁꯦꯝꯒꯠꯂꯛꯄꯗ ꯀꯅꯥ ꯑꯃꯠꯇꯅ ꯑꯄꯟ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ PWG-MC ꯌꯨꯅꯤꯐꯤꯀꯦꯁꯟꯒꯤ PRO ꯆꯤꯡꯈꯩ ꯉꯥꯟꯕꯅ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯃꯌꯥꯏ ꯂꯝꯕꯤ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 137A ꯂꯝꯕꯤ ꯑꯁꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯀꯟꯇ꯭ꯔꯦꯛꯇꯔ ꯀꯌꯥꯒꯤ ꯅꯨꯡꯉꯥꯏꯐꯝ ꯑꯣꯏꯔꯤꯕ ꯂꯝꯕꯤ ꯑꯃꯈꯛꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯂꯝꯕꯤ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯁꯦꯝꯕꯤꯗꯕꯒꯤ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯀ꯭ꯂꯕ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯂꯤ ꯂꯣꯏꯅꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯃꯤꯌꯥꯝꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯀꯥ ꯍꯦꯟꯅ ꯌꯦꯡꯁꯤꯟꯕꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯇꯨꯅ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯈꯤꯗꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯌꯥꯝꯅ ꯊꯦꯡꯅꯔꯕ ꯉꯥꯛꯇꯅꯤ ꯂꯣꯏꯅꯅ ꯍꯥꯟꯅ ꯃꯌꯥꯏ ꯂꯝꯕꯤ ꯑꯁꯤꯕꯨ ꯊꯕꯛ ꯑꯣꯏꯅ ꯁꯨꯈꯤꯕ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ
माइनसता थादरगा सुबना अयामबनी मनपुर मियामना खंगननबा अमदी वखल तानबा माइनसता थादरगा थबक सुबा हाइबसी खुदम ओइना लेंगाकना करिगुंबा थबक अमा सुननबगी टेंडर तौबा मतमदा सुगदोरिबा थबक असिबु लेंगाकना पीरिबा सेलना सुगदबनी हाइना हाइगदोरिबनी समना हाइरबदा लाख यांखैना सुगदबनी मसिदा थबक असिबु सुजगी हाइदुना थोरकलिबा कॉन्ट्रैक्टर सिंग अदुना ख्वाइदगी यामदना सुबा ngамगनी हाइना कॉन्ट्रैक्टर अदुना टेंडर अदु फावरे हाइगनी हाइबदी लाख यांखैगी सेनफम अदुदगी ताना थागतखिबा कॉन्ट्रैक्टर अदुना टेंडर अदु फावगनी हाइबनी मयाई लंबी असिदा up to minus 39.939 चादा फावबा थादरगा सुबा फावबा लैख्रे मसिनदी कदाइदगी क्वालिटी मेंटेन तौना कांगलोन चुमना थबक सुबा ngамगदोरिबनो अदुना कोइलास साबा नोंगानबगा थाबा नोंगानबगा कंप्लेंट लाक्लिबसिंग अदुनी कॉन्ट्रैक्टर सिंगी सेल लेवनबा होनरकपदा वाहोरिबा असिदी लंबी असिदा नुंगतीगी फावदुना चथोक चसिन तौरिबा चटलिबा मियाम असिबुनी हाइना फोंदोरकपगा लोइनना ममिंगतगी ओइरबा नेशनल हाईवे असि अखोइना थेंखांग कया मियामगिदमक प्रेशर पीदुना येंगसिनदुना लाकपने लंबी असिबु सेमनबगी मतंगदा लाकदोरिबा टेंडर सिंगदा माइनसता थादरगा थबक सुरकपा खुदिंगमक अकनबम येंग लखुतकनी हाइरकली मखा तारकपा अरोइबा पाउदा एडिटर कलमदगी मचंगोइबा पाउ लखचरी फेब्रुवारी अहानबा चयोलदा पॉपुलर गवर्नमेंट सेंबा ngamdrabadi assembly dissolve तौरकपा याई मणिपुर के अपुनब सक्तम थुगाइरगा तोखाइब लंगाक सेपरेट एडमिनिस्ट्रेशन नत्रगा यूनियन टेरिटोरी सेमनबा हौकिबा चही लिसिंगनी कुलुमदोगी मे अहुमदगी चिनकुकी नार्को टेरोरिस्ट सिंगना लंदारखिबा चही अहुम फाजिलकदोरबा फावबा वारुसिन पुरकपा ngamदना लैरी अदुबु इंडिया गवर्नमेंटना वाथोक असिगी वारुसिन पुरकनबा थौरांगदा तांकक अनिरक इंग कुमजा लिसिंगनी कुनमंगा की फेब्रुवारी 19 दगी मणिपुर लेजिस्लेटिव असेंबली एनिमेटेड सस्पेंदा थमलगा था तरुक तरुक की थमलकीबने प्रेसिडेंट रूल की मतम लाक्लिबा फेब्रुवारी 12 दगी मखा सांगथबा यारक्तबा अमदी सांगथरक्तबा तारबदी हौजिक लैरिबा 12 सुबा मणिपुर लेजिस्लेटिव असेंबली डिसॉल्व तौबा ताई सेंटरना मणिपुरदा अनोबा पॉपुलर गवर्नमेंट अमा थमनबा होनदुना लागली अदुबु हौजिक फावबगी ओइना सेंटरना पॉपुलर गवर्नमेंट सेमनबगी थौरांग करंबा मतमदा पाकेटकदगे हाइबा चपचाना खंगबा ngamdana लैरी सेंट्रल गवर्नमेंटना अथुबा मतमदा पॉपुलर गवर्नमेंट फेब्रुवारी की अहानबा चयोलदा सेमनबा थौरांग लखलकनी हाइबगी थाजबदी लैनरी लागलिबा फेब्रुवारी 3 नत्रगा 4 फावबगी मनुंगदा पॉपुलर गवर्नमेंट सेमलकपा याबगी थाजबा लैरिबा असिना हानगी CM na lit tauba lengak oirakadori bara natraga kanana losingba lengak oirakadage haiba kana amatana khangba ngamdrabasu center ge high command na khalakpa losingba adugi makada popular government semlakani thajanari manipur gi miyamna hojik thokliba wathoki tung koiba waroisin purakpaga iroinana popular government thamba pamli state asida absolute majority ओरिबा बीजेपी ना लुचिंगबा पॉपुलर गवर्नमेंट की असेंबली एनिमेटेड सस्पेंड तांकक अनिरक थोकना पीआर थमलकीबा अदुगी मतम लोइसलकदोरबा फावबा पॉपुलर गवर्नमेंट सेंबा ngamdabagi maram ahum thokna lei hanba maramna thokliba wathoki warosin puraknaba honabada kuki singi maikeidigi ayet apan piduna leiba ruling kuki MLA singna lenga ki mayokta leirakiba amadi MLA singi marakta karamba miyoina luchingba oigadage haiba khanba ngamdaba asini MLA singi marakta luchingba sindokningba kangbu naina kem townaba amadi hanagi CM na luchingbada sogotpa MLA sing amadi MLA singi marakta napak tanabadagi karamba miyoina luchingba popular government ama semnaba claim tawba ngamdana leiraklaba matung center na khalakpa luchingba aduda MLA singna sogotkani haibagi phirep laukthokhiba laikhrabani adubu center da BJP na luchingba NDA lengak amadi central BJP gi maikeidagi lusingba khanduna popular government sembagi mahut PR tangkak anirak thamlakhiba adugi matamsu loisilakadore wathoki waroisindi chapchana purakpa ngamdrabasu waroisin purakpagi phibamda lairakhibadagi central government na popular government semnabagi thorang lokhalakliba asida kuki MLA singna lengak sembagi mayokta lairakhiba adugi khongpham handoktuna lengak sembada yaunabagi ingit pirakpa laire adubu kuki singi maraktagi lengak semba yaroi kuki MLA singna lengak sembada sogotpa yaroi haibagi section wafam thambadi lairi adubu hojik oriba phibam asida center gi luchingba singna kopna nainabaga iroinana popular government semnaba thorang lokhalakhibaga iroinana march phawbugi manungda lanjenakiba imung lising taragi IDP lising nifu rom khunda leita hanaba honari haiba wafam chief secretary PK Gowelna phongdok lakpa
ꯐꯣꯡꯗꯣꯛꯈꯤꯕ ꯑꯁꯤ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒ ꯆꯥꯎꯅ ꯃꯔꯤ ꯂꯩꯅꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯏꯪ 2015ꯒꯤ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯗ ꯂꯥꯟꯖꯦꯟꯅꯈꯤꯕ ꯏꯃꯨꯡ 2,200ꯒꯤ IDP 10,000 ꯔꯣꯝ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯈ꯭ꯔꯕꯅꯤ꯫ ꯁꯦꯟꯇꯔꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯏꯪꯒꯤꯠ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕ ꯑꯗꯨ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯅꯕꯒꯤ ꯏꯅꯤꯟ ꯑꯃ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩꯔꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇꯦ꯫